ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 23ꯇ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯌꯥꯋꯣꯜꯂꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯤ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ (RPF) ꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯝꯀꯤꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLF ꯒꯤ ꯀꯦꯞꯇꯦꯟ ꯆꯤꯔꯣꯝ ꯆꯤꯔꯣꯝꯆꯥ, ꯑꯇꯣꯞꯄ ꯃꯤꯡ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ KYKL ꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯅꯤꯜ ꯑꯇꯣꯞꯄ ꯃꯤꯡ ꯑꯊꯧꯕꯅꯤ꯫ ꯑꯊꯧꯕ ꯑꯅꯤꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯀꯠꯈꯤꯕ ꯑꯁꯤꯗ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯇꯨꯅ ꯄꯥꯔꯇꯤ ꯑꯁꯤꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯄꯥꯔꯇꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯥꯟꯃꯤ PLA ꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫